ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯂꯩꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯄꯤꯖꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯆꯥꯒꯗꯕ ꯁꯔꯨꯛ ꯃꯥꯅ ꯑꯣꯏꯅ ꯆꯥꯍꯧꯕꯅ ꯐꯩ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯎꯗ꯭ꯔꯤꯉꯩ ꯃꯥꯅ ꯂꯣꯟꯅ ꯂꯣꯟꯅ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯕꯁꯨ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯄꯥꯛꯄ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯉꯥꯟꯕꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯔꯣ, ꯅꯪ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤ ꯂꯩꯅꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯀꯣꯏꯗꯦ꯫ ꯀꯩꯗꯧꯕꯤꯔꯒꯦ ꯃꯣꯏꯕꯥꯁꯤ? ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯆꯥꯗ ꯊꯛꯇꯕꯅ ꯏꯌꯥꯡꯁꯦ ꯀꯪꯂꯒ ꯁꯤꯗꯧꯔꯕ ꯖꯥꯠꯂꯥ? ꯍꯥꯏꯍꯩꯗꯦꯗ ꯃꯣꯏꯕꯥꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯕꯨ ꯍꯥꯏꯍꯩꯕ ꯍꯥꯏꯍꯩꯗꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯅꯦ ꯊꯔꯣꯉꯥꯟꯕꯤ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤ꯫ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ? ꯃꯣꯏꯕꯥꯁꯤ, ꯑꯗꯨꯅ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯣꯡꯃꯗꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯈꯤꯅꯤ꯫ ꯍꯣꯏꯗ ꯊꯣꯛꯂꯛꯈꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯃꯤꯠꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ꯫ ꯑꯗꯨꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤꯔ ꯑꯋꯥꯡꯂꯣꯝꯗꯒꯤꯔ ꯑꯃ꯫ ꯃꯣꯏꯕꯥꯁꯤ, ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯆꯥꯛ ꯂꯥꯝꯃꯗꯤ ꯑꯩ ꯏꯁꯤꯡ ꯀꯟꯖꯔꯛꯀꯦ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯑꯩ ꯄꯦꯜꯂꯦꯀꯣ꯫ ꯆꯥꯛ ꯂꯥꯝꯃꯛꯄ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯊꯛꯆꯜꯂꯕꯅꯤꯅ ꯃꯤꯀꯨꯞ ꯀꯥꯡꯗ꯭ꯔꯦ ꯌꯦꯅꯦꯈꯥꯗ ꯆꯦꯟꯊꯣꯛꯂꯤꯕ꯫ ꯏꯪꯊꯝꯊꯥ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯩꯅꯦ ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯄꯦꯜꯂꯦꯀꯣ꯫ ꯐꯔꯦ, ꯃꯣꯏꯕꯥꯁꯤꯅ ꯏꯁꯤꯡ ꯄꯦꯜꯂꯕꯅꯤꯅꯅꯦ ꯑꯩ ꯑꯣꯏꯅ ꯊꯛꯆꯤꯜꯂꯒꯦ꯫ ꯊꯛꯎ ꯊꯔꯣꯏꯕꯦꯝꯃ, ꯆꯥꯛ ꯂꯥꯝꯃꯛꯄ ꯈꯨꯗꯤꯡꯒꯤꯅꯦ ꯏꯁꯤꯡ ꯈꯨꯖꯥꯏ ꯊꯛꯎ꯫ ꯑꯁꯨꯝꯅ ꯊꯔꯣꯉꯥꯟꯕꯤꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯂꯩꯅꯥ ꯆꯪꯂꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯏꯁꯤꯡꯗꯣ ꯌꯥꯝ ꯊꯛꯀꯅꯨ, ꯄꯨꯟꯗ ꯏꯁꯤꯡ ꯌꯥꯝ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤꯀꯣ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯁꯤꯡꯗꯣ ꯊꯛꯑꯗꯤ ꯄꯨꯟꯒꯤ ꯏꯁꯤꯡꯗꯤꯅꯦ ꯈꯥꯡꯉꯔꯣꯏ꯫ ꯁꯣꯛꯄ ꯍꯥꯏꯔꯦ ꯏꯃꯥꯅ ꯁꯣꯛꯄꯤꯕꯁꯨ ꯅꯠꯇꯦꯗꯣ꯫ ꯏꯃꯥꯒꯤ ꯂꯩꯅꯥ, ꯅꯪꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯈꯤꯕ ꯑꯩꯒꯤ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯨꯄꯤꯅꯤꯀꯣ꯫ ꯅꯕꯨꯛꯊꯣꯛꯀꯤ ꯅꯆꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯅꯥ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯐꯤ ꯁꯨꯕ ꯂꯥꯛꯄꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯋꯥꯔꯤꯁꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯋꯥ ꯄꯨꯝꯕ ꯉꯥꯡꯅꯩ꯫ ꯈꯨꯟ ꯂꯩꯀꯥꯏ ꯑꯃ ꯂꯩꯔꯕꯗꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯛ ꯂꯩ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯈꯨꯟ ꯑꯁꯤꯗꯁꯨ ꯇꯧꯔꯤꯕꯁꯤ ꯃꯧ ꯅꯍꯥ ꯑꯃꯅ, ꯏꯅꯥꯎꯆꯥ, ꯅꯈꯣꯏꯕꯨ ꯏꯟꯗꯣꯟ ꯊꯔꯣꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯁꯛꯀ ꯈꯪꯅꯕ꯭ꯔꯣ? ꯃꯧ ꯅꯍꯥ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯟꯗꯣꯟ ꯊꯔꯣꯉꯥꯟꯕꯤ ꯍꯥꯏꯗꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯑꯐꯥꯎꯕꯤ ꯂꯩꯅꯥꯒꯤ ꯃꯃꯥꯗꯨꯔꯣ? ꯍꯣꯏ, ꯃꯥꯅꯤ, ꯈꯪꯉꯤ, ꯑꯗꯨꯗꯤ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯅ꯫ ꯏꯟꯗꯣꯟꯒ ꯈꯨꯔꯥꯒꯗꯣ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ꯫ ꯁꯣꯜꯂꯦꯗꯅꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯥꯅ ꯊꯣꯛꯄ ꯃꯥꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯄꯤꯖꯅꯤꯡꯉꯤ ꯄꯤꯖꯩ, ꯄꯤꯖꯅꯤꯡꯗ꯭ꯔꯒꯅ ꯄꯤꯖꯗ꯭ꯔꯦ, ꯑꯗꯨꯝ ꯇꯣꯛꯍꯜꯂꯤꯕꯅꯤ ꯑꯍꯜ ꯑꯅꯤꯗꯣ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯩꯅꯇ ꯇꯧꯕꯅꯤꯀꯣ, ꯏꯟꯗꯣꯟ ꯊꯔꯣꯉꯥꯟꯕꯤꯗꯣ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯍꯥꯟꯅ ꯁꯤꯈ꯭ꯔꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥ ꯍꯥꯏꯕꯤꯗꯣ꯫ ꯃꯃꯤꯡꯃꯛꯅ ꯏꯊꯣꯠꯄ ꯂꯩꯅꯥ ꯇꯧꯊꯣꯔꯛꯄꯅꯅꯦ ꯇꯤꯡꯈꯪ꯫ ꯃꯧ ꯃꯌꯥꯝꯗꯣ ꯅꯣꯛꯏ꯫ ꯏꯆꯦ, ꯅꯪꯒꯤ ꯄ꯭ꯔꯃꯥꯟ ꯑꯗꯨꯁꯨ ꯐꯖꯔꯤꯅꯦ꯫ ꯐꯖꯕꯅꯦ, ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯄ꯭ꯔꯃꯥꯟꯁꯦ ꯃꯌꯥꯝꯗꯒꯤ ꯇꯣꯞꯄꯅꯦ ꯃꯤ ꯅꯣꯏꯕꯣ꯫ ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯅꯔꯣ, ꯃꯥꯒꯤ ꯂꯩꯅꯥ ꯍꯥꯏꯕꯤꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯇ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯗ ꯊꯧꯅꯥ ꯐꯅ ꯉꯥꯡꯅꯔꯝꯕ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯂꯩꯅꯥ ꯂꯥꯛꯄ ꯎꯕꯗ꯫ ꯂꯩꯅꯥ ꯑꯐꯥꯎꯕꯤ ꯁꯥꯗꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯀꯔꯤ ꯂꯩꯔꯤ ꯈꯣꯠꯂꯤ ꯑꯃꯠꯇ ꯌꯦꯡꯗꯕꯤ ꯁꯅꯥꯕꯨꯟ ꯑꯗꯨꯅ ꯊꯣꯡꯒꯥꯏꯔꯒ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯆꯠꯄꯗꯨꯗ ꯕꯥꯇꯤꯜ ꯑꯃꯗ ꯐꯤ ꯑꯁꯨꯕ ꯍꯥꯞꯂꯒ ꯃꯧ ꯅꯍꯥ ꯑꯃꯒꯤ ꯊꯝꯕꯗꯨ ꯊꯦꯡꯗꯨꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯧꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯂꯩꯅꯥ, ꯅꯪꯅ ꯇꯧꯔꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯀꯔꯤꯅꯣ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯂꯝꯕꯤ ꯆꯠꯐꯝꯗ ꯐꯤ ꯑꯁꯨꯕ ꯊꯝꯃꯗꯤ ꯃꯁꯥꯅ ꯂꯩꯕꯥꯛꯇ ꯇꯥꯕꯅꯤ꯫ ꯍꯩ ꯂꯩꯁꯥꯕꯤ ꯆꯤꯟꯒꯟꯕꯤ, ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕꯤ, ꯑꯁꯨꯛ ꯆꯥꯎꯅ ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯔꯤꯕꯁꯤꯗ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯐꯤ ꯑꯁꯨꯕ ꯍꯥꯞꯂꯒ ꯊꯝꯂꯤꯕ ꯕꯥꯇꯤꯜ ꯑꯁꯤꯗ ꯁꯟꯗꯧꯅ ꯋꯥꯏꯈꯥꯏꯔꯒ ꯆꯠꯂꯤꯗꯨꯕꯣ? ꯆꯠꯀꯦ ꯌꯥꯎꯅ ꯆꯠꯂꯤꯕꯅꯤ ꯑꯩꯁꯨ, ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯁꯣꯛꯏ ꯂꯩꯅꯥ꯫
ꯃꯧꯁꯤꯡꯗꯨ ꯌꯦꯡꯅꯔꯒ ꯄꯨꯔꯁꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯅꯩ꯫ ꯂꯩꯅꯥꯅ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯨ ꯄꯨꯗꯨꯅ ꯀꯥꯔꯛꯄꯗ ꯃꯧꯁꯤꯡꯗꯨꯅ ꯑꯣꯝꯁꯤꯜꯂꯒ ꯐꯨꯔꯝꯃꯤ ꯂꯩꯅꯥꯕꯨ꯫ ꯑꯃꯅ ꯃꯁꯝ ꯐꯨꯏꯔꯛꯏ, ꯑꯃꯅ ꯈꯨꯄꯥꯡꯅ ꯊꯥꯔꯛꯏ ꯃꯃꯥꯏꯗ, ꯑꯃꯅ ꯀꯤꯟꯅ ꯊꯤꯜꯂꯛꯄ ꯌꯥꯎ꯫ ꯉꯁꯤꯗꯤ ꯂꯩꯅꯥꯗꯨ ꯄꯨꯡꯄꯣꯞ ꯄꯣꯞꯂꯝꯃꯤ꯫ ꯂꯩꯅꯥ ꯀꯞꯂꯒ ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯃꯧ ꯍꯤꯡꯆꯥꯕꯤꯁꯤꯡ, ꯐꯥꯗꯣꯛꯑꯝꯅꯦ ꯑꯩꯒꯤ ꯁꯝꯁꯦ! ꯑꯌꯣ ꯏꯃꯥ, ꯑꯩꯒꯤ ꯁꯝꯁꯦ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯅꯦ! ꯍꯦ ꯍꯤꯡꯆꯥꯕꯤ! ꯈꯪꯕ꯭ꯔꯗꯣ, ꯅꯪꯅ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗ ꯇꯧꯕꯗꯣ ꯑꯩꯈꯣꯏꯗꯗꯤ ꯌꯥꯔꯣꯏ ꯈꯪꯉꯕ꯭ꯔꯥ? ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ? ꯅꯣꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯅꯣꯏ! ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ? ꯍꯥ? ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣꯕ? ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯏꯕꯦꯝꯃ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ! ꯃꯤꯅꯨꯡꯁꯤ ꯂꯩꯅꯤꯡꯉꯒ ꯂꯩꯅꯤ, ꯂꯩꯅꯤꯡꯗ꯭ꯔꯒ ꯇꯣꯛꯅꯤ꯫ ꯅꯊꯧꯔꯣ? ꯍꯥ, ꯅꯣꯏꯒꯤ ꯅꯊꯧꯔꯕ? ꯅꯁꯨꯃꯥꯡ ꯁꯤꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯂꯤꯗꯤ ꯀꯩꯒꯤꯅꯣ? ꯃꯁꯤ ꯃꯆꯤꯟꯁꯤ ꯁꯨꯝ ꯈꯨꯝꯃꯤꯅꯦꯍꯦ ꯂꯩꯁꯥꯕꯤ ꯅꯠꯇꯒꯨꯝꯃ꯫ ꯃꯆꯤꯟꯁꯤꯗꯅꯦ ꯑꯩꯒꯤ ꯆꯩꯔꯣꯡ ꯃꯥꯟꯕ ꯈꯨꯠꯁꯤꯅ ꯍꯦꯛ ꯊꯥꯖꯤꯟꯕ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯧ ꯑꯗꯨꯅ ꯂꯩꯅꯥꯒꯤ ꯃꯆꯤꯟꯕꯥꯟꯗ ꯃꯥꯒꯤ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯥꯖꯤꯜꯂꯛꯄꯗꯨꯗ ꯂꯩꯅꯥ ꯃꯆꯤꯟꯗꯨ ꯏ ꯊꯣꯛꯂꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯍꯤꯡꯆꯥꯕꯤ, ꯑꯩꯒꯤ ꯆꯤꯟ ꯐꯖꯕꯁꯤꯗ ꯅꯪꯒꯤ ꯅꯈꯨꯠ ꯎꯇꯨꯞꯇꯨꯅ ꯊꯥꯖꯤꯜꯂꯛꯏꯗꯨ ꯀꯩꯒꯤꯅꯣ? ꯅꯣꯏ ꯅꯨꯡꯉꯥꯏꯅꯤꯕ ꯅꯣꯏ! ꯑꯩꯅ ꯀꯩꯗꯧ ꯉꯝꯒꯤꯗꯨ ꯌꯦꯡꯉꯨꯕ ꯅꯣꯏ! ꯂꯩꯅꯥꯅ ꯃꯈꯨꯠ ꯁꯤꯡꯂꯛꯄꯗꯒꯤꯗꯤ ꯃꯧꯁꯤꯡꯗꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯨꯞꯆꯤꯜꯂꯒ ꯐꯖꯅ ꯐꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯐꯨꯔꯛꯄꯗꯨꯗ ꯂꯩꯅꯥ ꯀꯞꯅ ꯀꯞꯅ ꯃꯈꯨꯠꯅ ꯃꯧꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯂꯒ ꯁꯅꯥꯕꯨꯟꯗꯨ ꯏꯁꯤꯡ ꯑꯃꯨꯛꯀ ꯁꯣꯛꯂꯒ ꯀꯞꯇꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯧꯁꯤꯡꯗꯣ ꯍꯥꯏꯅꯍꯧꯔꯤ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯔꯨꯕ꯭ꯔꯣ? ꯃꯥꯅ ꯍꯥꯟꯅ ꯍꯧꯔꯛꯑꯒ? ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯤ ꯏꯆꯦ, ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯐꯔꯣꯏꯌꯦ, ꯌꯥꯗꯦꯕ, ꯃꯁꯛꯁꯦ ꯐꯠꯇꯕꯤ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯕ꯫ ꯂꯩꯁꯥꯔꯤꯉꯩ ꯑꯁꯨꯛ ꯐꯠꯇ꯭ꯔꯁꯤꯅꯗꯤ ꯍꯌꯦꯡ ꯃꯥꯅꯒ ꯃꯧ ꯑꯣꯏꯔꯀꯥꯟꯗꯗꯤꯅꯦ ꯑꯣꯈꯥꯛ ꯐꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯊꯔꯣꯉꯥꯟꯕꯤ ꯃꯆꯥꯅꯨꯄꯤꯅ ꯐꯤ ꯁꯨꯔꯝꯕ ꯍꯥꯏꯕꯗꯨ ꯁꯨꯔꯤꯉꯩ ꯀꯞꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ, ꯏꯃꯥꯒꯤ ꯂꯩꯅꯥ, ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯏꯆꯥꯅ ꯀꯞꯄꯒ ꯂꯥꯛꯂꯤꯗꯨꯕꯣ? ꯍꯅꯨꯕꯤ, ꯑꯩꯉꯣꯟꯗ ꯋꯥꯒ ꯉꯥꯡꯉꯛꯀꯅꯨ ꯅꯪ! ꯍꯩꯃꯥ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯅꯦ? ꯏꯃꯥꯗ ꯇꯝꯃꯨꯁꯤ, ꯏꯃꯥ ꯋꯥ ꯉꯥꯡꯅꯔꯨꯒꯦ꯫ ꯅꯈꯣꯡꯐꯥꯎ ꯆꯨꯝꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯪꯅ ꯀꯔꯤ ꯋꯥꯅꯣ ꯉꯥꯡꯅꯔꯣꯏꯗꯨꯗꯨꯕꯣ ꯑꯩꯒꯤꯗꯃꯛꯇ? ꯄꯨꯝꯅꯃꯛꯁꯤ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤꯗꯃꯛꯇꯗꯤꯅꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯊꯦꯡꯅꯖꯒꯅꯤ꯫ ꯑꯩꯅ ꯆꯞ ꯆꯥꯕ ꯂꯃꯟ ꯈꯨꯝꯈꯤꯅꯤ꯫ ꯉꯁꯥꯏ ꯑꯩꯕꯨ ꯐꯨꯔꯛꯄ ꯃꯧꯁꯤꯡꯗꯣ ꯑꯩꯅ ꯀꯩꯗꯧꯒꯦꯒꯣ? ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯅꯥ ꯁꯅꯥꯕꯨꯟꯗꯨ ꯁꯨꯃꯥꯡꯗꯨꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤ꯫ ꯁꯛꯇꯥꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯗ ꯃꯁꯤ꯫ ꯀꯔꯤ ꯅꯨꯡꯒꯤ ꯑꯩꯕꯨꯅꯦ ꯃꯥ ꯄꯣꯛꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯔꯤꯗꯀꯣ꯫ ꯑꯩꯗꯤꯅꯦ ꯍꯥꯏꯖꯈꯤꯕꯅꯦꯕ ꯃꯣꯏ ꯕꯥꯖꯤꯗ, ꯑꯉꯥꯡꯁꯦ ꯐꯗꯧ ꯃꯥꯟꯗꯦ, ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯌꯣꯟꯈꯤꯕ꯭ꯔꯥ ꯍꯥꯠꯇꯣꯛꯄ꯭ꯔꯥ ꯑꯃ ꯇꯧꯔꯁꯦꯗꯅ꯫ ꯃꯣꯏ ꯕꯥꯖꯤꯅ ꯁꯤ ꯈꯥꯡꯗꯅ ꯌꯥꯗꯦꯕ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯄꯥꯛꯄꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯍꯧꯖꯤꯛ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈ꯭ꯔꯤꯕꯗꯨꯕꯨ ꯀꯗꯣꯝꯗꯅꯣꯅꯦ? ꯃꯣꯏ ꯕꯥꯖꯤ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯈꯪꯂꯗꯤ ꯆꯠꯂꯒ ꯌꯦꯡꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯍꯣ, ꯃꯣꯏ ꯕꯥꯖꯤꯅꯒ ꯌꯦꯡꯉꯨꯕ ꯉꯝꯗꯧꯕ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯅꯦ ꯁꯨꯃꯥꯡꯗ ꯁꯅꯥꯕꯨꯟ ꯂꯪꯊꯣꯛꯑꯝꯃꯒ ꯏꯃꯨꯡ ꯆꯪꯈꯤꯕꯒꯤ ꯁꯞꯇꯔꯅꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯣ꯫ ꯑꯣ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ꯫ ꯂꯩꯅꯥ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ, ꯏꯃꯥ, ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯣ! ꯍꯣꯏ ꯏꯃꯥ ꯆꯪꯉꯛꯑꯒꯦ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯃꯁꯤꯗ? ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯏꯕꯁꯤꯕꯨ ꯄꯦꯜꯂꯕꯅꯤꯗ ꯑꯩ꯫ ꯍꯩ, ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯍꯪꯉꯨꯔꯣ ꯊꯔꯣ, ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯑꯅꯤ꯫ ꯍꯣꯏ, ꯑꯗꯣ ꯃꯣꯏ ꯕꯥꯖꯤꯅ ꯐꯤꯁꯦ ꯐꯧꯗꯣꯛꯄꯤꯔꯝꯕ ꯇꯥꯔꯦꯀꯣ? ꯍꯣꯏ, ꯄꯥꯞ ꯆꯦꯟꯕ ꯃꯄꯥ ꯑꯣꯏꯔꯨꯕꯅ ꯃꯆꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯇꯥꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯣꯏ ꯕꯥꯖꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ꯫ ꯏꯃꯥ ꯀꯩꯗꯧꯔꯤꯒꯦ? ꯁꯠ ꯂꯥꯛꯑꯣ! ꯏꯃꯥ ꯂꯥꯛꯑꯦ, ꯏꯃꯥꯒꯤ ꯂꯩꯅꯥ꯫ ꯆꯤꯟꯗ ꯈꯛ ꯂꯥꯛꯄꯅꯗꯤ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯃꯁꯤ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯃꯉꯛꯁꯝꯁꯦ ꯃꯦꯠꯈꯥꯏꯔꯒꯅꯦ ꯍꯥꯠꯇꯣꯛꯄ꯫ ꯑꯗꯨꯁꯨ ꯉꯝꯃꯣꯏꯅꯦ ꯑꯩꯗꯤ꯫ ꯈꯖꯤꯛ ꯆꯥꯕ ꯁꯨꯡꯆꯥ ꯆꯥꯗꯕ ꯃꯌꯥꯝꯗꯨꯅ ꯏꯁꯥꯁꯦ ꯁꯔꯨꯗ ꯎꯟꯁꯥꯗꯅ ꯀꯨꯞꯂꯕꯅꯤ꯫ ꯁꯤꯡ ꯐꯥꯎꯕ ꯈꯨꯅꯥꯎꯕꯤꯗ ꯍꯦꯟꯅ ꯆꯥꯎꯈ꯭ꯔꯗꯤ ꯊꯦꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯎ! ꯍꯩ, ꯀꯔꯤꯅꯣ ꯑꯩ ꯂꯥꯛꯏ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯀꯧꯔꯤꯁꯤꯕꯣ? ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯏꯁꯤꯡ ꯑꯁꯥꯕꯁꯤꯅ ꯍꯤꯒꯥ ꯑꯝꯇ ꯌꯩꯔꯨ ꯂꯥꯛꯑꯣ꯫ ꯀꯔꯤꯒꯤ ꯍꯤꯒꯥ ꯌꯩꯒꯗꯧꯔꯤꯕ? ꯆꯥꯔꯝꯗꯥꯏ ꯊꯛꯑꯝꯗꯥꯏꯗꯅ ꯅꯪꯅ ꯆꯥꯕ ꯊꯛꯄ ꯅꯄꯥꯒꯩꯒꯅ ꯈꯖꯤꯛ ꯄꯤꯖꯔꯒ ꯉꯥꯡꯗꯅ ꯂꯩꯔꯅꯨꯕ ꯏꯃꯥ꯫ ꯃꯁꯤ ꯏꯁꯤꯡ ꯑꯁꯥꯕꯁꯤ ꯍꯩꯖꯤꯜꯂꯒꯅꯦ ꯍꯦꯛ ꯍꯥꯠꯇꯣꯛꯄ꯫ ꯑꯗꯨꯁꯨ ꯉꯝꯃꯣꯏꯅꯦ, ꯑꯩꯗꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯕꯅꯤꯅ꯫ ꯏꯃꯥ! ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯈꯪꯉꯤꯅꯦꯍꯦ, ꯃꯁꯤꯗꯤ ꯃꯕꯨꯛꯅ ꯐꯠꯇ꯭ꯔꯤꯕ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯂꯩꯅꯥꯗꯤ ꯉꯁꯥꯏ ꯐꯨꯔꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ
ꯆꯥꯛ ꯆꯥꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯆꯥꯛ ꯆꯥꯕꯗꯨ ꯆꯥꯛꯈꯨꯝ ꯈꯔ ꯆꯥꯔꯒ ꯑꯣꯛꯇꯨꯅ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯊꯔꯣꯉꯥꯟꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯃꯥꯅ ꯊꯝꯂꯝꯕ ꯇꯨꯡꯍꯟꯕꯤ ꯑꯌꯥꯏꯕꯗꯨ ꯐꯖꯅ ꯌꯥꯏꯔꯒ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯛꯄꯅ ꯄꯥꯈꯠꯅ, "ꯍꯩ ꯃꯃꯥ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯅꯆꯥꯅꯨꯄꯤ ꯐꯖꯕꯤ ꯃꯤ ꯄꯤꯖꯅꯤꯡꯕꯤꯗꯨꯅ ꯎꯔꯗꯤ ꯉꯥꯡꯂꯣꯏꯗ꯭ꯔꯅꯦ?" "ꯍꯣ ꯃꯣꯏꯕꯥꯖꯤ, ꯃꯥꯅ ꯎꯗ꯭ꯔꯤꯉꯩ ꯆꯥꯍꯧꯔꯁꯤ ꯍꯥꯏꯗꯅꯅꯦ ꯅꯅꯥꯏ ꯅꯨꯄꯤꯅꯅꯦ ꯂꯧꯔꯛꯂꯤꯕꯅꯤ꯫ ꯁꯤꯁꯦ ꯆꯥꯁꯟꯕꯤꯌꯨ, ꯈꯔ ꯆꯥꯎꯕꯁꯤꯅ ꯃꯣꯏꯕꯥꯖꯤꯒꯤ ꯑꯣꯏꯕꯤꯔꯣ, ꯈꯔ ꯄꯤꯛꯄꯁꯤꯅ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯉꯥꯟꯕꯤ ꯃꯈꯨꯠ ꯌꯦꯠꯅ ꯄꯥꯏꯔꯝꯕ ꯇꯨꯡꯍꯟꯕꯤ ꯑꯌꯥꯏꯕ ꯑꯆꯧꯕꯗꯨ ꯃꯄꯨꯔꯣꯏꯕ ꯄꯥꯛꯄꯗ ꯍꯥꯞꯄꯤꯔꯒ ꯃꯥꯅ ꯈꯔ ꯄꯤꯛꯄꯗꯨ ꯆꯥꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥ ꯆꯥꯛ ꯆꯥꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯅꯥꯒꯤ ꯁꯔꯨꯛꯁꯨ ꯌꯦꯟꯅ ꯊꯣꯛꯂꯒ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯄꯥꯛꯄ ꯃꯕꯨꯛ ꯄꯥꯏꯔꯒ ꯊꯥꯒꯤꯛꯂꯗꯨꯅ, "ꯑꯁ, ꯅꯍꯥꯟꯈꯩ ꯌꯥꯝ ꯆꯥꯗ꯭ꯔꯒ ꯉꯁꯤ ꯈꯪꯆꯥ ꯆꯥꯁꯤꯟꯕꯁꯤꯗꯤ ꯊꯥꯒꯤꯛꯏꯍꯦ ꯃꯃꯥ." "ꯃꯣꯏꯕꯥꯖꯤ, ꯉꯁꯤ ꯊꯥꯒꯤꯛꯂꯗꯅꯅꯦ ꯍꯌꯦꯡꯅ ꯀꯪꯁꯤ ꯁꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦꯗ." "ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯉꯁꯤꯗꯤ? ꯅꯪꯅ ꯋꯥ ꯉꯥꯡꯕꯁꯦ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯉꯤꯅꯦꯍꯦ." "ꯍꯣ ꯃꯣꯏꯕꯥꯖꯤ, ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯁꯤꯗꯤ, ꯑꯗꯨꯒꯤꯅꯦ ꯋꯥ ꯉꯥꯡꯕꯗ ꯃꯌꯦꯛ ꯁꯦꯡꯉꯤꯗꯣ꯫ ꯅꯍꯥꯟꯈꯩꯗꯤ ꯅꯆꯥꯅꯨꯄꯤꯅ ꯇꯦꯡꯀꯣꯠ ꯃꯆꯥꯗ ꯑꯣꯜꯂꯒ ꯄꯤꯖꯕꯅꯤꯅ ꯋꯥ ꯉꯥꯡꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯁꯤꯅꯤꯡꯕ ꯑꯃ ꯄꯣꯛꯂꯤꯕ꯫ ꯑꯗꯨꯅꯔꯅꯦ ꯁꯤꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯅꯆꯥꯅꯨꯄꯤꯅ ꯈꯔ ꯍꯦꯟꯅ ꯇꯥꯊꯤꯔꯛꯄ ꯅꯨꯃꯤꯠꯇ ꯌꯥꯝ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯗꯣ꯫ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯃꯣꯏꯕꯥꯖꯤ? ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯄꯣꯛꯂꯤ, ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏ ꯄꯤꯖꯅꯤꯡꯗ꯭ꯔꯤ, ꯑꯗꯨꯗꯤ ꯊꯋꯥꯏꯁꯤ ꯆꯥꯛꯃꯟꯗꯅ ꯍꯥꯏꯕ తాꯕꯅꯤ꯫ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯇꯨꯝꯅꯤꯡꯉꯦ, ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯒꯠꯂꯦꯍꯦ." "ꯍꯣꯏ ꯍꯧꯒꯠꯄꯤꯔꯣ." ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯂꯩꯅꯥ ꯃꯁꯥꯗꯨ ꯐꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯐꯠꯇꯕ ꯑꯃ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯃꯥꯅ ꯉꯥꯔꯨꯕꯥꯛꯇ ꯍꯥꯞꯂꯒ ꯊꯝꯂꯝꯕ ꯉꯥ ꯑꯌꯥꯏꯕꯗꯨ ꯐꯖꯅ ꯆꯥꯊꯔꯒꯦ ꯈꯜꯂꯗꯨꯅ ꯉꯥꯔꯨꯕꯥꯛ ꯐꯥꯛꯇꯨꯅ ꯌꯦꯡꯕꯗ ꯉꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯨꯗ ꯃꯃꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯏ꯫ "ꯏꯃꯥ! ꯍꯣꯏ ꯏꯃꯥꯎ!" ꯊꯔꯣꯉꯥꯟꯕꯤ ꯃꯆꯥꯅꯨꯄꯤꯅ ꯀꯧꯕꯒꯤ ꯃꯔꯝ ꯈꯪꯉꯕꯅ ꯃꯊꯟꯇ ꯁꯣꯟꯖꯩ꯫ "ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩ." "ꯏꯃꯥ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤꯕꯣ?" "ꯍꯣ ꯇꯥꯔꯦ, ꯏꯃꯥ ꯂꯩꯌꯦ, ꯏꯃꯥꯒꯤ ꯂꯩꯅꯥ, ꯀꯔꯤ ꯍꯥꯏꯒꯦ?" "ꯏꯃꯥ ꯂꯩꯕ꯭ꯔꯥ ꯍꯪꯕ ꯅꯠꯇꯤꯌꯦ, ꯑꯩꯒꯤꯁꯦ ꯆꯥꯛꯁꯪ ꯑꯝꯇ ꯆꯪꯉꯣꯅ ꯈꯔ ꯊꯨꯅ ꯀꯧꯔꯤꯕ." "ꯍꯣ ꯂꯥꯛꯑꯦ, ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯅꯪꯕꯣ?" "ꯅꯨꯡꯁꯤꯕ ꯁꯥꯔꯛꯀꯅꯨ ꯏꯃꯥ, ꯑꯩ ꯇꯥꯅꯤꯡꯗꯦ. ꯅꯠꯇꯦ, ꯑꯩꯅ ꯉꯥꯔꯨꯕꯥꯛꯇ ꯍꯥꯞꯂꯒ ꯊꯅꯝꯕ ꯇꯨꯡꯍꯟꯕꯤ ꯑꯌꯥꯏꯕ, ꯁꯔꯦꯡ ꯑꯌꯥꯏꯕꯁꯤꯡꯗꯨ ꯀꯅꯥꯅ ꯆꯥꯊꯣꯛꯈ꯭ꯔꯒꯦ?" "ꯍꯥꯏ, ꯀꯩꯅꯣꯅꯦꯍꯦ, ꯏꯃꯥ ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ." "ꯏꯃꯥꯅ ꯈꯪꯗ꯭ꯔꯗꯤ ꯉꯥꯗꯨꯗꯤ ꯀꯅꯥꯅ ꯆꯥꯗꯣꯔꯤꯕ? ꯏꯃꯥꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯕꯥꯖꯤꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯏꯃꯥ?" "ꯃꯈꯣꯡ ꯐꯥꯎꯕ ꯐꯖꯅ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯄꯥꯗꯨꯅ ꯀꯔꯤ ꯈꯪꯗꯣꯔꯤꯒꯦ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯉꯥ ꯍꯨꯔꯥꯜꯂꯒ ꯆꯥꯕꯝ ꯂꯩꯔꯦꯅꯦ." "ꯈꯪꯗꯦ, ꯑꯩꯗꯤ ꯊꯦꯡꯅꯗ꯭ꯔꯤ. ꯅꯪ ꯊꯦꯡꯅꯔꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ?" "ꯏꯃꯥꯅꯁꯨ ꯆꯥꯗꯦ ꯍꯥꯏ, ꯕꯥꯖꯤꯅꯁꯨ ꯈꯪꯂꯝꯃꯣꯏ ꯍꯥꯏ. ꯑꯩꯁꯨ ꯅꯥꯔꯒ ꯂꯩ, ꯑꯗꯨꯗꯤ ꯀꯅꯥꯅ ꯆꯥꯒꯗꯧꯔꯤꯕ?" "ꯏꯃꯥꯗꯤꯅꯦ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯉꯥꯟꯕꯤ ꯊꯣꯛꯈ꯭ꯔꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗꯅꯤ ꯂꯩꯅꯥ ꯊꯥꯡꯖꯤꯡꯗꯨ ꯃꯔꯣꯏ ꯃꯄꯥꯡ ꯁꯨꯅ ꯍꯥꯞꯇꯨꯅ ꯎ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯒ ꯁꯤꯡꯖꯨ ꯐꯖꯅ ꯁꯨꯔꯤ꯫ ꯈꯥꯡꯗꯅ ꯎꯀꯥꯕꯤ ꯈꯨꯕꯥꯛꯃꯨꯛ ꯄꯥꯛꯄꯗꯨ ꯊꯥꯡꯅ ꯈꯔ ꯂꯦꯟꯗꯨꯅ ꯊꯨꯝ ꯇꯣꯠꯇꯨꯅ ꯇꯥꯎꯔꯤ꯫ ꯃꯅꯝꯗꯨꯗ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯊꯔꯣꯉꯥꯟꯕꯤꯒ ꯄꯥꯛꯄꯒꯗꯨ ꯃꯇꯤꯟ ꯇꯥꯗꯦꯗ ꯈꯥꯛꯂꯤ ꯆꯥꯅꯤꯡꯕꯅ꯫ "ꯏꯁ, ꯃꯅꯝꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯆꯥꯕꯗꯤ ꯍꯥꯎꯈ꯭ꯔꯅꯤꯗ ꯃꯃꯥ." "ꯃꯣꯏꯕꯥꯖꯤ, ꯆꯥꯕ ꯐꯪꯅꯤ ꯐꯪꯉꯣꯏ ꯈꯪꯗ꯭ꯔꯤꯀꯣ, ꯑꯗꯨꯅꯅꯦ ꯌꯥꯝ ꯍꯔꯥꯎꯔꯨꯈꯤꯅꯨ." "ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦ ꯃꯃꯥ? ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯒ ꯎꯀꯥꯕꯤ ꯈꯨꯕꯥꯛꯃꯨꯛ ꯄꯥꯛꯄꯗꯨꯒ ꯇꯥꯎꯔꯒ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯕꯗꯣ." "ꯍꯣ ꯃꯪꯕꯤꯔꯨꯔꯅꯨ ꯃꯪꯂꯥꯟꯗꯣ, ꯀꯨꯕꯤꯗꯣ ꯄꯨꯛ ꯊꯟꯅꯕ ꯆꯥꯕꯤꯔꯣ ꯑꯗꯨꯝ. ꯁꯟꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯊꯣꯡꯗ꯭ꯔꯤꯕ ꯀꯨꯕꯤ ꯃꯇꯨꯝꯁꯦ ꯍꯤꯡꯅ ꯆꯥꯗꯧꯔꯤꯕꯅꯤꯅꯦ ꯃꯃꯥ. ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝꯅ ꯆꯥꯗꯨꯅ ꯍꯤꯡꯈꯗꯧꯔꯤꯕꯅꯣ?" "ꯃꯣꯏꯕꯥꯖꯤ, ꯑꯗꯨꯍꯥꯛꯅꯁꯨ ꯋꯥꯈꯜ ꯄꯤꯛꯊꯕꯤꯔꯨꯅꯨꯗ. ꯌꯦꯡꯃꯤꯟꯅꯈꯤꯁꯦ ꯅꯆꯥꯅꯨꯄꯤꯒꯤ ꯀꯨꯝꯍꯩꯁꯦ. ꯍꯌꯦꯡꯇ ꯉꯥꯏꯔꯤ ꯃꯌꯨꯝ ꯄꯥꯟꯈꯤꯗꯧꯕ." "ꯍꯣꯏ, ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ." ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯀꯨꯕꯤ ꯃꯇꯨꯝ ꯇꯥꯕ ꯑꯗꯨ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯑꯎꯕ ꯃꯤꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ, "ꯇꯥ ꯄꯥꯛꯄꯒ ꯏꯅꯝꯃ ꯊꯔꯣꯉꯥꯟꯕꯤꯒꯒꯤꯅꯦ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥ ꯍꯥꯏꯕꯤꯁꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯌꯦꯡ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤꯅ ꯁꯤꯈ꯭ꯔꯕ ꯇꯨꯡꯗ ꯌꯥꯝ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ. ꯃꯥꯅꯕꯨ ꯅꯤꯡꯉꯝꯗꯕ ꯂꯩꯒꯗ꯭ꯔꯥꯗ. ꯑꯁꯨꯛ ꯐꯠꯇꯕꯤ ꯃꯆꯥꯁꯤꯗꯤꯅꯦ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯍꯧꯕꯅ ꯐꯔꯕꯅꯤ." "ꯄꯤꯛꯂꯤꯉꯩꯗꯗꯤ ꯑꯁꯨꯃꯥꯏꯅ ꯐꯠꯂꯛꯂꯣꯏꯗꯤ ꯀꯅꯥꯅꯕꯨ ꯈꯪꯕ ꯉꯝꯅꯤꯒꯦ ꯏꯆꯦ?" "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯅꯥꯎ. ꯑꯗꯣ
ꯏꯆꯦꯗꯤ ꯊꯥꯏꯅ ꯏꯆꯥꯅꯨꯄꯤ ꯄꯣꯛꯇꯕꯒꯤꯅꯦ ꯏꯁꯥ ꯏꯊꯟꯇ ꯅꯤꯟꯗꯥ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯟꯗꯥ ꯇꯧꯗ꯭ꯔꯤ ꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯂꯤꯁꯤꯅ ꯃꯐꯔꯦ ꯈꯟꯗꯣꯛꯂꯕꯅꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯄꯣꯛꯇꯕ ꯑꯩꯅꯕꯨ ꯍꯦꯟꯅ ꯃꯐꯔꯦꯗ ꯏꯆꯦ ꯑꯗꯨꯅ ꯍꯦꯛ ꯐꯔꯦꯗ ꯏꯅꯥꯎ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯅꯥ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯄꯥꯛꯄ ꯑꯃꯗꯤ ꯊꯔꯣꯉꯥꯟꯕꯤ ꯆꯥꯕ ꯈꯔ ꯐꯪꯖꯔꯗꯨꯅ ꯃꯁꯥꯗꯣ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯀꯟꯈꯠꯂꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯤ ꯌꯨꯝ ꯏꯪꯈꯣꯜ ꯁꯝꯕꯜꯅꯆꯤꯡꯕ ꯑꯍꯣ ꯑꯔꯥꯛ ꯌꯦꯡꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯨꯝꯅ ꯏꯪꯂꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯕ꯭ꯔꯅꯦ ꯃꯣꯏ ꯕꯥꯖꯤ ꯁꯤꯅꯤꯅꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯅꯕꯗꯣ ꯍꯣꯏꯅꯦ ꯊꯔꯣ ꯆꯨꯝꯃꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯒ ꯄꯥꯡꯈꯛꯅꯤ ꯑꯃꯨꯛꯅ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛꯅ ꯋꯥꯕ ꯑꯗꯨꯅꯦ ꯃꯣꯏ ꯕꯥꯖꯤ ꯑꯗꯣ ꯅꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯩ ꯍꯥꯏꯕ ꯀꯥꯁꯦ ꯑꯃꯠꯇ ꯅꯤꯡꯁꯤꯡꯂꯛꯈꯤꯗ꯭ꯔꯦ ꯃꯥꯅ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯗꯅ ꯌꯥꯝ ꯋꯥꯅꯅꯤꯀꯣ ꯃꯥꯕꯨ ꯂꯨꯍꯣꯡꯈꯤꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯔꯣ ꯃꯪꯂꯥꯟꯗ ꯊꯛꯄ ꯏꯁꯤꯡꯅꯕꯨ ꯄꯨꯛ ꯊꯟꯕ ꯌꯥꯎꯈ꯭ꯔꯕꯣ ꯅꯪꯕꯨ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯅꯥꯁꯨ ꯅꯪꯅꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯁꯛꯁꯦ ꯏꯊꯣꯠ ꯊꯣꯠꯂꯗꯅ ꯏꯅꯧ ꯅꯧꯏ ꯍꯥꯏꯗꯅ ꯂꯩꯅꯥ ꯀꯥꯏꯅꯒ ꯊꯣꯟꯕꯤꯔꯤꯕ ꯃꯃꯤꯡꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯇꯧꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯍꯤꯡꯆꯥꯕꯤꯒ ꯀꯧꯔꯝꯒꯗꯕꯅꯤ ꯑꯗꯨꯅ ꯆꯞ ꯍꯦꯛ ꯆꯥꯔꯒꯗꯕꯅꯤ ꯃꯥꯒꯤꯗꯤ ꯌꯥꯔꯦꯗ ꯃꯣꯏ ꯕꯥꯖꯤꯌꯥ ꯍꯧꯈ꯭ꯔꯕ ꯋꯥꯗꯣ ꯅꯤꯡꯗꯣꯝ ꯄꯣꯝꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯃꯤꯅ ꯄꯥꯟꯅꯩ ꯁꯥꯗꯅ ꯃꯌꯨꯝꯗꯤ ꯄꯥꯟꯈ꯭ꯔꯦ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯅ ꯌꯨꯝꯕꯥꯜꯂꯣꯟ ꯆꯠꯅ ꯂꯣꯟꯆꯠ ꯇꯥꯛꯄꯤꯕꯁꯨ ꯂꯧꯈꯤꯗꯦ ꯈꯔꯝ ꯊꯣꯛꯂꯝꯗꯣꯏꯅꯣ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯑꯃꯨꯛ ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯂꯥꯏꯕꯨ ꯉꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯕꯨ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯍꯥꯏꯒꯦ ꯃꯥꯒꯤꯗꯤ ꯃꯍꯧꯁꯥ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤ ꯀꯥꯟꯅꯗꯦꯁꯦ ꯆꯥꯛꯇꯨꯝ ꯊꯥꯡꯗꯣꯛꯂꯨꯁꯨ ꯆꯠꯂꯨ ꯆꯥꯊꯣꯛꯁꯤ ꯍꯥꯎꯅ ꯍꯣꯏ ꯃꯣꯏ ꯕꯥꯖꯤ ꯁꯣꯝꯗ ꯂꯩꯅꯥꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯏꯃꯨꯡꯗꯨꯅ ꯀꯝꯗꯧꯔꯤ ꯂꯩꯅꯥꯗꯤ ꯍꯥꯟꯅ ꯃꯄꯥꯝꯗ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗꯁꯨ ꯑꯗꯨꯃꯛ ꯇꯧꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯕ ꯃꯅꯦꯝ ꯃꯉꯥꯜꯂꯩꯃ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯅ ꯂꯧꯔꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯏꯃꯥ ꯂꯩꯅꯥꯅ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯍꯪꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯆꯟꯅꯨꯄꯤꯒ ꯑꯩꯒꯒꯤ ꯆꯥꯛ ꯃꯥꯅ ꯆꯥꯛꯈꯨꯝ ꯆꯪꯈꯤꯕꯒꯤ ꯍꯦꯛ ꯅꯨꯃꯤꯠꯇꯒꯤ ꯏꯃꯥ ꯏꯆꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯦꯅꯦ ꯈꯪꯂꯕ꯭ꯔꯣ ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯗꯨ ꯈꯪꯂꯒꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯪꯈꯤꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯩ ꯍꯣꯔꯦꯟ ꯍꯪꯒꯦꯕ ꯐꯅ ꯐꯒꯗꯕꯣꯏ ꯅꯤꯡꯉꯨꯏ ꯑꯗꯨꯕꯨ ꯐꯠꯇꯦꯅꯦ ꯃꯁꯦ ꯃꯁꯛ ꯈꯛꯇꯪ ꯐꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯑꯄꯣꯛꯄ ꯃꯄꯥ ꯃꯃꯥꯗꯨ ꯄꯤꯖꯅꯤꯡꯗꯦ ꯄꯤꯁꯨ ꯄꯤꯖꯗꯦ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯈꯪꯗꯦꯍꯦ ꯏꯃꯥꯏꯁꯨ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯕꯨꯙꯨꯅꯤꯅ ꯅꯨꯄꯤ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯅ ꯍꯔꯥꯎꯃꯟꯗꯅ ꯄꯨꯁꯤꯜꯂꯛꯑꯕꯅꯦꯕ ꯅꯪꯗꯤ ꯅꯨꯄꯤꯁꯦ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯤꯇꯁꯨ ꯌꯦꯡꯊꯣꯛꯍꯧꯒꯗ꯭ꯔꯕꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯏꯃꯥ ꯃꯥꯒꯩꯒ ꯊꯦꯡꯅꯔꯤꯁꯦ ꯊꯥꯏꯅ ꯑꯩꯅ ꯂꯪꯐꯩ ꯆꯠꯂꯤꯉꯩꯗꯅꯦꯕ ꯑꯗꯨꯗ ꯈꯪꯅꯈꯤꯕꯒꯤ ꯁꯛꯁꯨ ꯄꯥꯛꯅ ꯎꯅꯈꯤꯗ꯭ꯔꯦ ꯄꯥꯎꯕꯨꯗꯤ ꯏꯇꯥꯎꯍꯣꯏꯅ ꯄꯨꯔꯒ ꯐꯥꯎꯅꯩꯀꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯏꯆꯥꯒꯤ ꯅꯨꯄꯤ ꯈꯨꯀꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯅꯗꯧꯒꯅꯦ ꯅꯕꯣꯛꯀꯅ ꯍꯦꯛ ꯄꯣꯛꯄꯤꯔꯛꯄꯗꯒꯤ ꯅꯪꯒꯤ ꯅꯃꯥ ꯑꯩꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯔꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ ꯍꯦ ꯁꯩꯇꯅ ꯁꯥꯈꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯥꯔꯤꯕꯁꯤ ꯏꯅꯥꯁꯤꯅ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗꯨꯗꯤ ꯐꯅꯤ ꯅꯪꯗꯤ ꯌꯥꯝꯅ ꯑꯩꯅ ꯁꯤꯟꯕ ꯅꯨꯄꯤꯗꯤ ꯅꯪ ꯄꯥꯝꯗꯦꯅꯦ ꯆꯟꯕꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯁꯠ ꯐꯥꯎꯖꯤꯜꯂꯛꯑꯒ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯑꯩꯈꯣꯏ ꯅꯝꯃꯁꯦ ꯃꯇꯥ ꯑꯃꯒꯤ ꯅꯝꯃꯅꯤꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯅꯝꯃꯒ ꯃꯥꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦ ꯃꯤꯒꯤꯗꯤ ꯂꯩꯔꯝꯂꯤꯕ ꯃꯅꯦꯝ ꯃꯀꯨ ꯃꯆꯟ ꯃꯆꯦ ꯄꯨꯝꯕ ꯄꯤꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤꯁꯤꯅꯅꯦ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯖꯅꯤꯡꯗ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯁꯥꯔꯛꯄ ꯂꯥꯏꯗꯣ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯄꯤꯖꯅꯤꯡꯉꯝꯃꯣꯏ ꯑꯩ ꯈꯪꯉꯦꯕ ꯑꯁ ꯏꯃꯥꯁꯦ ꯅꯪꯅ ꯈꯔ ꯈꯥꯝꯖꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯁꯤꯜꯂꯛꯑꯦ ꯆꯟꯕꯤ ꯅꯪꯃꯁꯨ ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯇꯥꯆꯧ ꯅꯪꯁꯨ ꯌꯦꯡꯉꯨ ꯅꯣꯡꯃꯗꯤ ꯌꯨꯝ ꯁꯥꯕꯒ ꯆꯠꯇꯕꯤꯗ ꯑꯝꯇ ꯌꯦꯡꯉꯨꯕ ꯑꯩꯅ ꯅꯣꯡꯃ ꯊꯕꯛ ꯆꯠꯇꯕꯗ ꯀꯌా ꯃꯥꯡꯖꯩ ꯅꯪꯗꯤ ꯈꯪꯉꯣꯏꯀꯣ ꯆꯟꯕꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯗꯤ ꯊꯕꯛ ꯆꯠꯄ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯛꯈꯨꯝꯗꯒꯤ ꯆꯐꯨ ꯎꯌꯥꯟꯗꯨ ꯁꯨꯃꯥꯡꯗ ꯂꯪꯊꯣꯔꯛꯏ ꯂꯥꯛꯇꯅ ꯂꯩꯅꯥꯅ ꯏꯃꯥ ꯉꯁꯤꯗꯤ ꯏꯅꯝꯃꯁꯦ ꯆꯥꯛ ꯌꯦꯡꯅꯔꯒꯦꯗꯣ ꯃꯉꯥꯜꯂꯩꯃ ꯄꯥꯈꯠꯅ ꯈꯝꯖꯤꯜꯂꯛꯏ ꯃꯆꯥꯅꯨꯄꯤꯕꯨ ꯍꯩ ꯏꯃꯥꯒꯤ ꯆꯟꯕꯤ ꯅꯪꯕꯨ ꯑꯝꯇ ꯇꯞꯊꯈꯣꯅꯦꯍꯦ ꯏꯃꯥ ꯏꯀꯥꯏꯀꯣ
ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗꯅꯦ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯔꯒ ꯈꯠꯅꯕꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯑꯗꯨꯅꯅꯦ ꯐꯅ ꯁꯥꯎꯅꯤꯡꯉꯁꯨ ꯈꯠꯅꯕ ꯌꯥꯗꯦꯀꯣ ꯑꯁ ꯏꯃꯥ ꯅꯪꯅ ꯏꯀꯥꯏꯔꯤꯉꯩꯗ ꯏꯅꯝꯃꯅ ꯏꯕꯥꯅꯤꯁꯦ ꯃꯤꯅꯥꯏꯗꯧꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯈꯟꯅꯤꯡꯈꯩ ꯈꯟꯖꯁꯅꯨ ꯀꯩꯗꯧꯒꯤ ꯏꯃꯥꯒꯤ ꯆꯟꯕꯤꯌꯥ ꯏꯃꯥ ꯅꯪꯅꯦ ꯑꯩ ꯂꯩꯔꯝꯕꯒꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯅꯤꯀꯣ ꯑꯩꯒ ꯂꯩꯔꯝꯗ꯭ꯔꯗꯤꯅꯦ ꯅꯍꯥꯟꯅ ꯃꯊꯛꯇ ꯀꯥꯈ꯭ꯔꯗꯕꯅꯤ ꯏꯃꯥꯅ ꯍꯣ ꯑꯗꯨꯅꯕꯨ ꯏꯃꯥꯅ ꯏꯆꯥꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯁꯥꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯄꯜꯂꯣ ꯌꯥꯝ ꯄꯜꯂꯣ ꯅꯃꯧ ꯅꯨꯄꯤ ꯑꯐꯕꯤꯁꯤꯒꯤ ꯃꯃꯥꯡꯗ ꯁꯅꯥ ꯈꯨꯗꯣꯞ ꯁꯥꯔꯤꯕꯗꯣ ꯑꯗꯨꯗꯒꯤꯅꯦ ꯇꯥꯆꯧꯗ ꯏꯟꯁꯤꯜꯂꯒ ꯏꯃꯨꯡ ꯂꯥꯟ ꯑꯃꯨꯛ ꯇꯧꯖꯔꯛꯁꯅꯤ ꯃꯉꯥꯂꯩꯃ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯑꯩ ꯍꯌꯦꯡꯃꯛ ꯏꯅꯝꯃꯒ ꯇꯥꯗꯗꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯧꯁꯤꯒꯤ ꯃꯔꯝꯗ ꯍꯪꯗꯣꯛꯇꯕ ꯌꯥꯗꯦ ꯍꯟꯗꯛꯃꯨꯛꯁꯨ ꯂꯩꯅꯥꯅ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯂꯪꯊꯣꯔꯛꯏ ꯆꯟꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯕꯅꯤ ꯑꯗꯨꯅ ꯃꯅꯝꯃꯒ ꯈꯟꯅꯔꯨꯔꯒꯦ ꯆꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯈꯨꯗꯥꯡꯗ ꯌꯥꯟꯗꯨꯅ ꯐꯥꯗꯨꯅ ꯊꯝꯕꯗꯒꯤ ꯃꯥ ꯁꯥꯎꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯀꯟꯊꯣꯛꯂꯝꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯈꯤ ꯂꯩꯅꯥ ꯆꯥꯟꯕꯤꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯨ ꯃꯆꯤꯟꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯀꯕꯣꯛ ꯄꯣꯛꯄꯒꯨꯝ ꯄꯣꯛꯄ ꯍꯧꯔꯛꯏ ꯉꯝꯖꯗ꯭ꯔꯦ ꯁꯨꯅꯤꯡꯗꯕ ꯃꯤꯁꯤꯡꯒꯤ ꯃꯊꯤ ꯃꯀꯨꯝ ꯄꯨꯕꯒ ꯃꯈꯨꯠ ꯑꯅꯤ ꯄꯥꯜꯂꯤꯁꯦ ꯁꯨꯝꯅꯇꯪꯒꯤ ꯆꯥꯅꯕ ꯈꯛꯇ ꯄꯥꯜꯂꯛꯏꯔꯥ ꯈꯪꯗꯦ ꯃꯃꯧꯒꯤ ꯀꯣꯠꯆꯤ ꯀꯣꯠꯄ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯉꯥꯂꯩꯃ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯕꯣ ꯇꯥꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯀꯗꯥꯏꯗꯒꯤ ꯇꯥꯕ ꯌꯥꯔꯅꯤꯒꯦ ꯏꯃꯥ ꯑꯁꯦꯡꯕ ꯆꯨꯝꯕ ꯉꯥꯡꯉꯕꯗꯕꯨ ꯑꯩꯅ ꯍꯩꯃꯧ ꯏꯅꯦꯝ ꯋꯥ ꯍꯥꯏꯒꯤ ꯃꯨꯟꯅ ꯇꯥꯎ ꯌꯨꯝꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅꯕ ꯁꯤꯜꯂꯛꯄ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯅꯆꯟꯅꯨꯄꯤ ꯑꯁꯤꯒ ꯑꯩꯒꯅꯅꯦ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯋꯥꯅ ꯁꯥꯔꯛꯄ ꯌꯨꯝꯅꯤꯅꯦꯍꯦ ꯀꯔꯤ ꯑꯗꯨꯒꯗꯤ ꯍꯥꯏꯅꯨꯗꯦ ꯏꯃꯥ ꯃꯣꯏ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯌꯨꯝ ꯑꯁꯤ ꯃꯥꯅ ꯁꯥꯔꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯏꯃꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯥꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯀꯥꯁꯨ ꯁꯥꯔꯤ ꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯈ꯭ꯔꯦꯗꯀꯣ ꯅꯣꯛꯑꯣ ꯏꯕꯦꯝꯃ ꯅꯣꯛꯄꯁꯦ ꯍꯛꯆꯥꯡꯗ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯕꯅꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗꯤꯅꯦ ꯅꯣꯛꯄꯕꯨ ꯍꯩꯇ꯭ꯔꯕ ꯊꯨꯅ ꯁꯤꯔꯗꯕꯅꯤ ꯍꯥꯏꯗꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯏꯃꯧꯒꯨꯝꯅ ꯏꯃꯥ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ ꯈꯪꯉꯕ꯭ꯔꯥ ꯊꯥꯖꯗ꯭ꯔꯒ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯑꯒ ꯍꯪꯖꯧꯋꯣ ꯌꯥꯔꯦ ꯏꯃꯥ ꯍꯪꯂꯣꯏꯀꯣ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯋꯥꯒ ꯑꯃꯠꯇ ꯍꯪꯉꯣꯏ ꯑꯗꯨꯕꯨꯅꯦꯍꯦ ꯏꯅꯦꯝ ꯋꯥ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦꯁꯦ ꯅꯃꯤꯠ ꯅꯈꯣꯡ ꯑꯣꯏꯅꯕ ꯏꯃꯧꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯊꯣꯏꯕꯅ ꯃꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯒꯤ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯒ ꯃꯃꯥ ꯑꯩꯉꯣꯟꯗ ꯄꯤꯗꯨꯅ ꯏꯃꯨꯡꯒꯤ ꯑꯍꯣꯕ ꯃꯦꯟꯈꯠꯅꯔꯝꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯌꯨꯝꯒꯥꯁꯦ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅꯕꯨ ꯆꯥꯎꯔꯅꯤꯗ ꯑꯗꯨꯕꯨꯅꯦ ꯃꯥꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯑꯗꯨꯗꯤ ꯖ꯭ꯋꯥꯔ ꯍꯥꯏꯕ ꯅꯤꯁꯥꯗꯨꯅ ꯊꯥꯗꯕ ꯑꯣꯏꯕꯅ ꯏꯃꯨꯡꯁꯨ ꯆꯥꯎꯈꯠꯄ ꯉꯝꯗꯦ ꯃꯁꯥꯁꯨ ꯃꯐꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯦꯠꯄ ꯐꯪꯗ꯭ꯔꯦꯗꯅ ꯀꯔꯤ ꯍꯥꯏꯕ ꯖ꯭ꯋꯥꯔ ꯍꯥꯏꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯉꯥꯂꯩꯃ ꯃꯥꯅ ꯃꯃꯧꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯤꯕ ꯄꯨꯝꯕ ꯍꯪꯂꯨꯔꯒꯦ ꯈꯟꯗꯨꯅ ꯂꯩꯅꯥꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯊꯔꯣꯉꯥꯟꯕꯤ ꯃꯉꯥꯂꯩꯃ ꯎꯕꯗ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯏ ꯃꯉꯥꯂꯩꯃ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯌꯥꯝ ꯊꯥꯖꯗꯦꯅ ꯏꯆꯟꯅ ꯂꯥꯛꯄꯁꯦ ꯍꯣꯏ ꯏꯅꯝꯃ ꯅꯆꯟ ꯂꯥꯛꯆꯔꯤꯌꯦ ꯑꯗꯣ ꯇꯥꯗꯗꯤ ꯂꯩꯇꯕ꯭ꯔꯣꯏꯅꯝꯃ ꯂꯩꯇꯦꯅꯦꯍꯦ ꯅꯪ ꯇꯥꯗꯗꯤ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯗ ꯃꯉꯥꯏꯔꯦ ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ ꯍꯣꯏ ꯏꯅꯝꯃ ꯅꯆꯟ ꯋꯥ ꯑꯝꯇ ꯍꯪꯖꯒꯦꯕ ꯉꯁꯤꯗꯤ ꯅꯆꯟꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯁꯤ ꯏꯅꯝꯃꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨꯀꯣ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯉꯥꯂꯩꯃ ꯄꯤꯒꯦ ꯍꯪꯉꯣ ꯏꯅꯝꯃꯗ ꯏꯅꯝꯃꯒꯤꯅ ꯏꯆꯥꯅꯨꯄꯤ ꯑꯩꯒꯤꯅ ꯏꯃꯧ ꯅꯨꯄꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯕꯨ ꯂꯩꯁꯥꯔꯤꯉꯩꯗ ꯀꯝꯗꯧꯕꯒꯦꯅꯦ ꯊꯔꯣꯉꯥꯟꯕꯤ ꯃꯥꯁꯨ ꯃꯕꯨꯛꯇ ꯋꯥ ꯂꯣꯠꯇꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯂꯝꯃꯤ ꯃꯉꯥꯂꯩꯃ ꯃꯥꯁꯨ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯕꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯉꯥꯂꯩꯃ ꯏꯅꯝꯃꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤꯅꯦ ꯏꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯈꯨꯠꯆꯅꯕ ꯋꯥꯔꯛꯎ ꯏꯅꯝꯃꯅꯁꯨꯅꯦ ꯑꯩꯒꯤꯗ ꯂꯩꯔꯤꯉꯩ ꯋꯥꯔꯛꯍꯧꯕ ꯉꯝꯗ꯭ꯔꯤꯗꯣ ꯏꯆꯥꯗꯣ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯍꯨꯏ ꯉꯥꯎꯔꯒ ꯍꯨꯏꯕꯨ ꯊꯤ ꯃꯤ ꯉꯥꯎꯔꯒꯅ ꯃꯤꯕꯨ ꯊꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠꯇꯨꯅ ꯃꯤꯃꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩ ꯋꯥꯔꯍꯧꯀꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯆꯪꯗꯅ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯁꯨ ꯅꯌꯥ ꯀꯥꯇꯣ ꯀꯪꯇ꯭ꯔꯤꯛ ꯀꯪꯗꯅ ꯃꯤꯃꯥꯟꯅꯔꯔꯣꯏ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯋꯥꯔꯛꯆꯔꯨꯔꯒꯦ ꯏꯃꯧꯗꯣ ꯃꯥꯅ ꯂꯝꯄꯪ ꯍꯦꯟꯕ ꯌꯥꯕ꯭ꯔꯅꯦꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯩꯅ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ ꯏꯆꯟꯒꯤ ꯆꯥꯅꯨꯡꯒ ꯑꯃꯠꯇ ꯂꯣꯟꯕꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯉꯥꯂꯩꯃ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯝꯃꯨ ꯏꯅꯝꯃ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ ꯏꯅꯝꯃ
ꯌꯥꯔꯦ ꯌꯥꯔꯦ ꯊꯛꯆꯔꯔꯣꯏꯒꯦ ꯆꯥꯒ ꯏꯅꯝꯃ ꯋꯥꯅꯕꯅꯤ ꯏꯅꯝꯃ ꯆꯥꯗꯣ ꯍꯌꯦꯡ ꯏꯃꯧꯅꯅꯦ ꯋꯥꯈꯜ ꯇꯥꯔꯕ ꯃꯇꯝꯗ ꯏꯃꯧꯒ ꯄꯨꯟꯅ ꯂꯥꯡꯃꯤꯟꯅꯗꯨꯅ ꯊꯛꯃꯤꯟꯅꯔꯒꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯅꯝꯃ ꯆꯥ ꯂꯣꯟꯗ꯭ꯔꯦꯀꯣ ꯍꯣꯏ ꯏꯅꯝꯃ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯃꯉꯥꯂꯩꯃ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯆꯤ ꯐꯝꯗꯨꯅ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤ ꯂꯩꯅꯥꯡ ꯃꯅꯦꯝꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯃꯅꯦꯝ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯃꯤꯠꯁꯦ ꯎꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯇꯧꯖ ꯁꯥꯔꯤꯁꯦ ꯂꯩꯁꯥꯕꯤꯅ ꯅꯨꯄꯥ ꯀꯥꯏꯅꯕꯒꯤ ꯃꯆꯤ ꯎꯡꯗꯨꯅ ꯐꯝꯕꯗꯧꯅ ꯐꯝꯅꯔꯤꯁꯤꯡꯁꯦ ꯍꯩ ꯂꯩꯅꯥ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯅꯊꯛ ꯊꯣꯡꯕꯗ ꯀꯔꯤ ꯋꯥ ꯉꯥꯡꯒꯅꯤ ꯅꯈꯥ ꯊꯥꯕꯗꯅ ꯀꯔꯝꯕ ꯋꯥ ꯉꯥꯡꯒꯅꯤ ꯈꯪꯗꯕ ꯅꯪꯅꯁꯨ ꯅꯌꯨꯝ ꯄꯥꯜꯂꯛꯂꯤꯁꯦ ꯀꯔꯝꯅ ꯄꯥꯜꯂꯛꯂꯤꯕꯅꯣ ꯍꯥ ꯍꯣ ꯀꯔꯤꯅꯣ ꯌꯨꯝ ꯄꯥꯟꯕꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯊꯧꯔꯦꯝꯁꯤꯡꯗꯣ ꯑꯃꯨꯛ ꯈꯪꯕ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯣ ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯔ ꯊꯛ ꯈꯥ ꯌꯦꯡꯂꯒ ꯉꯥꯡꯉꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯣꯡꯃ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯃꯉꯥꯂꯩꯃ ꯂꯩꯅꯥ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯃꯉꯛ ꯊꯦꯛꯀꯠꯇꯨꯅ ꯂꯩꯍꯧꯏ ꯃꯅꯦꯝꯗ ꯌꯦꯡꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯟꯕꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯐꯨꯡꯒꯥꯗ ꯃꯩ ꯊꯥꯒꯠꯇꯨꯅ ꯊꯣꯡꯉꯤ ꯂꯩꯅꯥꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕꯅꯤ ꯉꯟꯇꯥꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯆꯟꯕꯤ ꯇꯨꯝꯕ ꯆꯪꯕꯗ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯋꯥꯈꯜ ꯇꯥꯍꯟꯕ ꯄꯥꯝꯃꯤꯀꯣ ꯍꯧꯖꯤꯛ ꯈꯔ ꯅꯧꯔꯤꯉꯩꯗ ꯑꯗꯨꯅꯅꯦ ꯐꯖꯅ ꯑꯃꯨꯛꯇꯪ ꯃꯔꯤꯟ ꯇꯦꯡꯂꯒ ꯋꯥꯔꯛꯀꯦ ꯈꯜꯂꯤꯌꯦ ꯑꯩꯅ ꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯕ ꯇꯟꯕꯁꯤꯗ ꯃꯥꯅꯦ ꯁꯨꯛꯅ ꯋꯥꯡꯉꯤ ꯍꯩ ꯇꯞꯅ ꯉꯥꯡꯉꯨꯅꯦꯍꯦ ꯅꯪꯕꯣ ꯏꯃꯥꯒꯤ ꯆꯟꯕꯤ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯋꯥꯔꯛꯄ ꯃꯇꯝ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯩ ꯅꯊꯟꯇꯅꯒ ꯐꯨꯕ ꯉꯝꯒꯗꯕ ꯅꯠꯇꯦꯀꯣ ꯅꯅꯝꯃꯁꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯌꯦꯡ ꯇꯥꯆꯧꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯑꯩ ꯋꯥꯔꯛꯀꯦ ꯏꯅꯝꯃꯁꯦ ꯃꯥꯅꯅꯦ ꯄꯪꯃꯨꯛ ꯃꯨꯛꯄ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯉꯔꯥꯡꯇ ꯂꯥꯛꯄ ꯃꯥꯅ ꯑꯗꯨꯒ ꯑꯃꯅ ꯏꯊꯟꯇꯅ ꯋꯥꯔꯛꯇꯧ ꯅꯠꯇꯤꯌꯦ ꯏꯃꯥ ꯑꯩꯒ ꯄꯨꯜꯂꯒ ꯋꯥꯔꯛꯁꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯣꯏ ꯋꯥꯔꯛꯁꯤ ꯑꯗꯨꯅꯅꯤ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨꯅꯨ ꯆꯪꯉꯨ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯉꯁꯤꯗꯤ ꯆꯟꯕꯤ ꯍꯌꯦꯡ ꯃꯅꯝꯃ ꯋꯥꯔꯛꯂꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ ꯂꯩꯅꯥ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯔꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯔꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ ꯊꯣꯏꯕꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯕꯛ ꯆꯠꯂꯤꯅꯦ ꯍꯥꯏꯗꯅ ꯆꯠꯈꯤ ꯂꯩꯅꯥ ꯆꯥꯛ ꯇꯣꯛꯄꯒ ꯃꯌꯥꯗ ꯀꯣꯡꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯎꯝꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕ ꯃꯌꯥꯝ ꯑꯃꯅ ꯀꯣꯟ ꯐꯦꯡꯐꯝ ꯑꯗꯨꯗ ꯅꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯉꯥꯂꯩꯃ ꯑꯃꯗꯤ ꯆꯟꯕꯤꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯆꯟꯕꯤꯅ ꯀꯣꯟ ꯐꯦꯡꯒꯦ ꯍꯥꯏꯗꯅ ꯀꯣꯟ ꯐꯦꯡꯐꯝꯗ ꯊꯣꯛꯂꯛꯄꯗ ꯀꯣꯟꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯎꯕꯗ ꯍꯧꯔꯛꯂꯤ ꯉꯥꯡꯕ ꯑꯁꯨꯛ ꯌꯥꯝꯕ ꯀꯣꯟꯁꯤꯕꯨ ꯀꯅꯥꯅ ꯃꯥꯡꯊꯣꯛꯑꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯥꯅ ꯃꯥꯡꯊꯣꯛꯂꯝꯕ ꯀꯣꯟꯌꯥꯝꯁꯦ ꯐꯦꯡꯇꯣꯛꯂꯒ ꯃꯥꯅ ꯇꯧꯅꯤꯡꯕ ꯊꯕꯛꯇꯣ ꯇꯧꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯇꯨꯝꯒꯦꯔꯥ ꯆꯥꯒꯦꯔꯥ ꯀꯣꯏꯒꯦꯔꯥ ꯂꯥꯡꯒꯦꯔꯥ ꯏꯃꯥ ꯍꯣꯏ ꯏꯃꯥꯎ ꯃꯉꯥꯂꯩꯃ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯍꯪꯉꯤ ꯍꯥꯏ ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯏꯃꯥꯒꯤ ꯎꯔꯥꯎꯕꯤ ꯅꯪꯕꯣ ꯀꯔꯤ ꯇꯧꯔꯤ ꯅꯠꯇꯦ ꯁꯤꯗꯒꯤ ꯀꯣꯟ ꯑꯃꯥꯡꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯃꯥꯡꯊꯣꯛꯑꯝꯃꯤꯅꯣ ꯁꯤꯕꯣ ꯍꯥꯏ ꯏꯃꯥꯗꯤ ꯈꯪꯗꯦꯅꯦ ꯆꯟꯕꯤꯌꯥ ꯏꯅꯝꯃꯗꯣ ꯃꯈꯣꯏꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯁꯤ ꯐꯦꯡ ꯂꯥꯎ ꯍꯥꯏꯗꯅ ꯈꯔ ꯍꯧꯗꯣꯛꯑꯝꯃꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯃꯉꯥꯂꯩꯃ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯔ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯩ ꯏꯃꯥꯒꯤ ꯆꯟꯕꯤꯌꯥ ꯉꯔꯥꯡ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯆꯞ ꯆꯥꯔꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯈꯪꯉꯤ ꯑꯗꯨꯅꯅꯤ ꯏꯅꯝꯃꯗ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯔꯤꯁꯤ ꯍꯣꯏ ꯏꯃꯥ ꯆꯠꯂꯤ ꯏꯃꯥꯁꯨ ꯃꯇꯥꯡ ꯆꯥꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯛꯂꯒ ꯃꯃꯧꯒꯤ ꯀꯥ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩꯅꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯧ ꯅꯆꯟꯅꯨꯄꯤ ꯆꯟꯕꯤꯅ ꯀꯣꯟ ꯐꯦꯡꯐꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤ ꯆꯠꯂꯣ ꯇꯨꯝꯕꯒ ꯂꯥꯏꯔꯤ ꯂꯩꯅꯥ ꯇꯨꯝꯂꯝꯕꯗꯒꯤ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯀꯣꯡꯀ꯭ꯋꯥ ꯆꯥꯕꯒꯤ ꯃꯆꯤꯟ ꯀꯥꯇꯨ ꯉꯥꯡꯉꯗꯅ ꯂꯣꯏꯔꯦ ꯁꯛꯐꯝ ꯑꯃ ꯏꯀꯥꯏ ꯀꯥꯏꯔꯤ ꯂꯩꯅꯥꯒꯤ ꯃꯁꯛꯇꯨ ꯍꯤꯡꯆꯥꯕꯤꯅ ꯃꯤ ꯆꯥꯔꯨꯕ ꯍꯤꯛ ꯃꯥꯜꯂꯤ ꯇꯧꯔꯤꯕꯗꯨ ꯌꯦꯡꯕꯗ ꯍꯩ ꯀꯔꯤꯅꯣ ꯆꯟꯕꯤ ꯅꯪꯅ ꯀꯧꯋꯦ ꯍꯥꯏꯁꯦ ꯆꯟꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯀꯣꯟ ꯑꯃꯥꯡꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯀꯣꯟꯌꯥꯝ ꯑꯁꯤꯅ ꯀꯅꯥꯅ ꯐꯦꯡꯗꯨꯅ ꯊꯅꯝꯃꯤꯅꯣ ꯏꯅꯝꯃ ꯋꯥꯏ ꯍꯥꯏꯔ ꯑꯩꯅ ꯇꯩꯔꯤꯕꯅꯤ ꯅꯪꯕꯨ ꯐꯦꯡꯅꯕ ꯊꯅꯝꯃꯤꯅꯦ ꯑꯩꯅ ꯀꯔꯤ ꯅꯪꯅ ꯊꯤꯕꯣꯡ ꯆꯥꯊꯣꯛꯄꯒꯤ ꯂꯨꯈꯥꯛꯁꯦ ꯑꯩꯅ ꯐꯦꯡꯗꯣꯏꯕ ꯍꯦ ꯑꯉꯥꯡ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯤꯕꯣꯡ ꯄꯜꯂꯤꯗꯤ ꯅꯪꯒꯨꯝꯕ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯑꯩꯒꯤ ꯊꯤꯕꯣꯡ ꯄꯟꯕ ꯅꯠꯇꯤꯛꯂꯣ ꯏꯅꯝꯃ ꯑꯩꯅ ꯄꯤꯛꯑꯦ ꯍꯥꯏꯗꯅ ꯋꯥꯡ ꯆꯥꯎꯕ ꯏꯅꯝꯃꯕꯨ ꯀꯤꯕꯤꯒꯗꯕ ꯅꯠꯇꯤꯌꯦ ꯈꯪꯉꯕ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯤꯕꯣꯡ ꯄꯟꯕ ꯆꯥꯎ ꯍꯦꯟꯗꯕꯤ ꯑꯉꯥꯡ ꯑꯃ ꯃꯇꯤꯛ ꯊꯣꯛꯅ ꯋꯥꯔꯛꯄ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯅꯥ इल्लिबा फीदु मख्वांगना येसिल्ली चन्बीदु फुगे हाइदना तौरई लैनाना माबु फुगे हाइदना सेम साखिबगा
ꯆꯟꯕꯤ ꯃꯃꯥꯕꯨ ꯍꯥꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥꯎ, ꯏꯅꯝꯃ ꯐꯨꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯆꯥꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯃꯉꯥꯂꯩꯃ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯃꯥꯅ ꯆꯥꯗꯤ ꯂꯧꯒ ꯇꯧꯅꯔꯤꯕ ꯑꯣꯏꯔꯦꯀꯣ ꯑꯩ ꯐꯨꯅꯕꯒꯤꯗꯃꯛꯇ, ꯑꯗꯨꯗꯤ ꯈꯪꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯥ ꯆꯟꯕꯤꯕꯨ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯦ ꯃꯉꯥꯂꯩꯃꯅ ꯃꯈꯨꯠ ꯐꯥꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯆꯟꯕꯤꯅ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯨ ꯆꯣꯡꯈꯠꯇꯨꯅ ꯃꯌꯥꯅ ꯆꯤꯛꯏ꯫ ꯂꯩꯅꯥ ꯌꯥꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥꯗꯨꯗ ꯅꯥꯔꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯍꯩꯌꯣꯏꯃ ꯁꯤꯔꯦ! ꯌꯥꯅ ꯆꯤꯛꯄꯕꯨ ꯁꯨꯛ ꯅꯥꯕ꯭ꯔꯣ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯨꯏꯅ ꯆꯤꯛꯈꯤꯕꯒꯤ ꯆꯩꯅꯥꯗꯒꯤ ꯉꯁꯤ ꯃꯤꯅ ꯆꯤꯛꯄꯁꯤꯅ ꯍꯦꯟꯅ ꯅꯥꯏꯅꯦ ꯍꯤꯡꯆꯥꯕꯤ! ꯈꯪꯕ꯭ꯔꯗꯣ ꯆꯥꯎ ꯍꯦꯟꯗꯕꯤ ꯑꯩꯒꯤ ꯏꯒꯨꯜꯁꯨ ꯍꯨꯏꯅ ꯆꯤꯛꯄꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯛꯄ꯭ꯔꯣ? ꯍꯩ, ꯌꯥꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥ ꯈꯥꯡꯉꯤꯉꯩꯁꯤꯗ ꯐꯨꯖꯜꯂꯨꯅꯤ ꯏꯃꯥꯒꯤ ꯆꯟꯕꯤ ꯅꯪꯕꯣ! ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯗꯕꯤ ꯑꯁꯦ ꯃꯥꯅ ꯉꯝꯂꯤꯕꯨ ꯃꯌꯨꯝ ꯄꯥꯜꯂꯛꯂꯕ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗꯕꯤꯒ ꯇꯧꯏ ꯍꯥꯏꯋꯥꯅꯤ꯫ ꯍꯨꯏꯃ ꯑꯩ ꯐꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯟꯕꯤ ꯃꯅꯝꯃꯅ ꯃꯥꯅ ꯌꯥꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯩꯅꯥꯅ ꯂꯩꯊꯣꯛꯄꯅ ꯍꯥꯟꯗꯨꯅ ꯀꯣꯡꯀ꯭ꯋꯥ ꯆꯥꯕꯒꯤ ꯏꯉꯥꯡ ꯉꯥꯡꯂꯕ ꯃꯆꯤꯟꯕꯥꯜꯂꯣꯗꯨꯗ ꯑꯣꯏꯅ ꯊꯥꯖꯤꯜꯂꯤ꯫ ꯇꯁ ꯀꯝꯗꯧꯏ ꯆꯟꯕꯤꯗꯤ ꯈꯪꯉꯦꯗꯅ ꯉꯁꯤꯗꯤ ꯁꯔꯤꯛ ꯁꯔꯥꯛ ꯌꯥꯝ ꯍꯩꯕ ꯁꯥꯈꯣꯕ ꯅꯌꯥꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤꯗꯅ꯫ ꯂꯩꯅꯥ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯤꯕ ꯏꯗꯨ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯃꯥ, ꯏꯅꯤꯅꯦ ꯁꯤꯗꯤ! ꯍꯣꯏ ꯏꯃꯥ, ꯑꯩꯕꯨ ꯀꯜꯂꯨ ꯂꯥꯛꯑꯣ, ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥꯅꯤꯒꯤ ꯃꯈꯨꯠꯇꯒꯤ꯫ ꯍꯣꯏ ꯏꯃꯥꯎ! ꯀꯧ ꯀꯧꯗꯅ ꯀꯞꯄꯨ, ꯅꯪꯅ ꯇꯊꯤꯅ ꯇꯧꯕꯤꯔꯝꯕ ꯅꯃꯥꯒ ꯅꯄꯥꯒꯗꯣ ꯅꯪꯅ ꯃꯤ ꯄꯤꯖꯅꯤꯡꯗꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯑꯄꯣꯛꯄ ꯄꯣꯛꯄꯤꯗꯨ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯅ ꯊꯝꯕ ꯉꯝꯂꯒ ꯍꯧꯖꯤꯛꯇꯅ ꯏꯃꯥ ꯕꯥꯖꯤ ꯀꯧꯗꯅ ꯀꯞꯄꯨ ꯀꯞꯄꯨ ꯄꯥꯏꯔꯛꯑꯅꯤꯍꯦ ꯏꯆꯥꯁꯤ ꯐꯨꯕꯤꯔꯦ ꯍꯥꯏꯗꯅ꯫ ꯅꯨꯡꯁꯤꯗꯧ ꯃꯇꯝꯗꯅ ꯅꯨꯡꯁꯤꯗ꯭ꯔꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯅ ꯐꯨꯔ ꯃꯇꯝꯗꯅ ꯍꯣ ꯏꯃꯥ, ꯍꯣ ꯕꯥꯖꯤ ꯀꯥꯏꯅꯒ ꯀꯧꯖ ꯁꯥꯔꯤ꯫ ꯍꯥꯏꯌꯣ, ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯩꯅꯦ꯫ ꯂꯩꯅꯥ ꯈꯨꯗꯣꯝ ꯃꯤꯁꯤꯡꯂꯒ ꯐꯩ ꯐꯩ, ꯈꯪꯅꯤꯡꯗꯅ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯀꯩꯗꯧ ꯉꯝꯒꯤꯗꯣ ꯌꯦꯡꯖꯧꯕ꯫ ꯑꯩꯒꯤꯁꯨ ꯏꯄꯥꯒ ꯏꯃꯥꯒ ꯂꯩ, ꯃꯈꯣꯏ ꯑꯅꯤ ꯀꯧꯔꯨꯔꯒ ꯅꯣꯏ ꯑꯅꯤ ꯐꯨꯍꯟꯒꯦ ꯈꯪꯅꯤꯌꯦ꯫ ꯍꯣ ꯀꯧꯔꯛꯑꯣ ꯀꯧꯔꯛꯑꯣ, ꯂꯥꯛꯄꯤꯔꯅꯤ ꯌꯥꯝꯅ꯫ ꯃꯤꯅ ꯐꯨꯔꯒꯅ ꯏꯃꯥ ꯏꯄꯥ ꯂꯩꯔꯤ ꯅꯤꯡꯁꯤꯡꯕ, ꯑꯇꯩ ꯃꯇꯝꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ, ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗꯕ ꯅꯪꯒꯨꯝꯕ ꯃꯆꯥꯁꯤꯗꯤꯅꯦ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯔꯕꯅꯤ ꯐꯔꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯃꯉꯥꯂꯩꯃꯅ꯫ ꯄꯥꯛꯄ ꯑꯃꯗꯤ ꯊꯔꯣꯉꯥꯟꯕꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯔꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝ ꯑꯃ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯑꯍꯜ ꯑꯅꯤꯗꯨ ꯆꯥꯔꯝꯕ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡꯗꯨ ꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯤ꯫ ꯀꯔꯤ ꯂꯩꯔꯤ ꯏꯄꯥꯒꯤ ꯂꯩꯅꯥ, ꯏꯁꯥꯅ ꯁꯤꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯗꯤ? ꯕꯥꯖꯤ, ꯃꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯅ ꯑꯩꯕꯨ ꯐꯨꯔꯤꯅꯤꯅꯦ ꯅꯌꯥ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯉꯩꯗ꯫ ꯊꯔꯣꯉꯥꯟꯕꯤ ꯇꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯆꯤ ꯑꯃꯒ ꯂꯣꯏꯅꯅ꯫ ꯑꯗꯨꯒꯤꯔ ꯏꯆꯥꯒꯤ ꯆꯤꯝꯕꯥꯜꯒꯥꯇꯨꯅ ꯊꯉꯥꯡ ꯊꯉꯥꯡ ꯀꯣꯡꯀ꯭ꯋꯥ ꯆꯥꯔꯨꯕꯒ ꯉꯥꯡꯉꯤꯗꯣ? ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯕꯗꯤ ꯑꯩꯗꯤ ꯆꯤꯡꯗꯨꯝꯗꯨꯝ ꯃꯥꯜꯂꯤꯅꯦ ꯏꯆꯥꯒꯤ ꯆꯤꯝꯕꯥꯜꯗꯨꯗꯤ꯫ ꯏꯃꯥ, ꯀꯣꯡꯀ꯭ꯋꯥꯁꯨ ꯆꯥꯔꯣꯏꯌꯦ, ꯀꯣꯡꯀ꯭ꯋꯥ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯅ ꯑꯩꯕꯨ ꯐꯨꯔꯤꯅꯤꯅꯦ꯫ ꯍꯩ, ꯐꯨꯕ ꯈꯛꯇꯔꯣ, ꯍꯥꯠꯀꯦꯗꯤ ꯍꯥꯏꯔꯛꯇ꯭ꯔꯣ ꯃꯣꯏꯅ? ꯍꯥꯏꯗꯦ, ꯐꯨꯕ ꯈꯛꯇꯅꯦ ꯏꯃꯥ꯫ ꯄꯥꯛꯄꯅ ꯏꯆꯥꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯤ, ꯃꯤꯒꯥꯁꯦ ꯌꯥꯝ ꯄꯤꯖꯅꯤꯡꯕꯅꯤ, ꯃꯤꯅꯨꯡꯁꯤꯒ ꯌꯥꯝ ꯆꯥꯎꯕꯅꯤ, ꯁꯤꯗꯕꯨ ꯀꯅꯥꯅꯅꯣꯅꯦ ꯐꯨꯅꯤ ꯍꯥꯏꯗꯅ ꯐꯨꯔꯤꯕ ꯃꯤꯗꯨꯕꯣ ꯀꯣꯛ ꯍꯥꯠꯇꯣꯛꯀꯦꯗꯤ ꯂꯩꯇꯗꯅ꯫ ꯕꯥꯖꯤ, ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯗꯈꯩ ꯃꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯩ, ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦꯅꯦ, ꯅꯃꯥꯗ ꯍꯪꯉꯨ꯫ ꯏꯄꯥꯅꯦ ꯏꯆꯥ ꯂꯥꯛꯄꯗꯒꯤ ꯑꯊꯨꯝ ꯑꯍꯥꯎꯁꯦ ꯆꯥꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯏꯄꯥ ꯑꯩꯒꯤ ꯀꯥꯗ ꯆꯥꯔꯨꯒꯦ ꯋꯥꯈꯜ ꯇꯥꯅ, ꯑꯗꯨꯅꯅꯦ ꯅꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ, ꯏꯄꯥ ꯆꯪꯉꯦ ꯏꯄꯥ ꯆꯪꯉꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯄꯥꯛꯄ ꯃꯥꯗꯤ ꯏꯃꯨꯡꯗ꯫ ꯂꯩꯅꯥ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏꯗ ꯆꯠꯁꯤ, ꯑꯗꯨꯒ ꯃꯣꯏ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯐꯨꯒꯥꯏꯔꯨꯁꯤ, ꯑꯩ ꯊꯋꯥꯏ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ꯫ ꯏꯃꯥ ꯉꯝꯂꯣꯏꯀꯣ ꯂꯩꯅꯥ, ꯏꯃꯥꯅ ꯀꯔꯤ ꯊꯧꯅꯥꯕꯨ ꯂꯩꯗꯅ ꯃꯤ ꯐꯨꯒꯗꯧꯔꯤꯕꯅꯣ ꯏꯆꯥꯒꯤꯗꯃꯛ? ꯏꯃꯥ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯣ, ꯊꯃꯣꯏꯗꯨꯗ ꯃꯤꯅ ꯅꯆꯥꯕꯨ ꯐꯨꯔꯛꯄꯗ? ꯍꯥꯏ, ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯣꯏꯅꯣ ꯍꯥ? ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯄꯤꯖꯅꯤꯡꯗꯦ, ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥ, ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯍꯩ, ꯃꯁꯤꯗꯤ ꯋꯥꯈꯜ ꯇꯥꯒꯗꯕ ꯈꯔ ꯋꯥꯠꯂꯤ, ꯑꯩꯅ ꯑꯃꯨꯛ ꯐꯨꯒꯦꯗ ꯍꯩ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯔꯣꯉꯥꯟꯕꯤꯅ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯕꯨ ꯈꯔ ꯐꯨꯔꯝꯃꯤ꯫ ꯊꯔꯣꯉꯥꯟꯕꯤꯅ ꯃꯆꯥꯅꯨꯄꯤ ꯐꯨꯅ ꯐꯨꯅ ꯃꯆꯤꯟꯗꯁꯨ ꯍꯥꯏ, ꯅꯪꯕꯨ ꯃꯤꯔꯣ ꯁꯥꯔꯣ? ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯄꯤꯖꯅꯤꯡꯕ ꯐꯥꯎꯗꯕ ꯊꯃꯣꯏꯗꯨꯕꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯅꯅꯦꯝꯄꯣꯛꯀ ꯅꯆꯟꯅꯨꯄꯤꯒꯅ ꯐꯨꯔꯨꯁꯤ ꯀꯥꯏꯗꯅ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥ? ꯍꯧꯖꯤꯛꯇꯗ ꯅꯃꯥ ꯅꯄꯥ ꯂꯩ ꯅꯤꯡꯁꯤꯡꯂꯛꯄ꯭ꯔꯣ?
ꯂꯩꯅꯥ ꯉꯁꯤꯇ ꯈꯪꯂꯛꯂꯦ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯄꯤꯖꯅꯤꯡꯈꯤꯗꯕꯁꯤꯡ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯆꯥꯛꯂꯝꯒꯗꯕ ꯄꯨꯝꯕ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯕꯥꯖꯤꯒ ꯏꯃꯥꯒꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯆꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥꯒꯤ ꯊꯦꯜꯂꯕ ꯋꯥꯈꯜꯁꯤꯅ ꯏꯃꯥꯒ ꯕꯥꯖꯤꯒꯕꯨ ꯄꯤꯖꯅꯤꯡꯕ ꯐꯥꯎꯔꯨꯗ꯭ꯔꯦ ꯏꯃꯥ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦꯗꯅ ꯅꯄꯥꯒ ꯑꯩꯒꯁꯨ꯫ ꯏꯃꯥ, ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕ꯫ ꯕꯥꯖꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯅꯥ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯊꯔꯣꯉꯥꯟꯕꯤ ꯃꯆꯥ ꯀꯧꯕꯅꯤꯅ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯡꯉꯕꯁꯨ ꯃꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯍꯔꯥꯎꯅ ꯍꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯏꯆꯥꯁꯤꯗꯤ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯝꯕꯗꯗꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧ꯫ ꯃꯤꯕꯨ ꯄꯤꯖꯅꯤꯡꯕ ꯐꯥꯎ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ꯫ ꯃꯤꯅ ꯅꯪꯕꯨ ꯐꯨꯔꯛꯑꯦ ꯍꯥꯏꯅ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯣꯛꯂꯨꯅꯨꯀꯣ꯫ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯃꯣꯏꯅ ꯐꯨꯔꯤꯕꯗꯤ ꯈꯟꯗꯣꯛꯎ ꯏꯆꯥꯁꯤꯗꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯏꯜꯂꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯗꯕꯅ ꯉꯁꯤꯗꯤ ꯅꯆꯥ ꯆꯤꯟꯒꯁꯦ ꯕꯥꯔꯨꯅꯤ ꯆꯤꯡꯗꯒꯤ ꯍꯦꯟꯅ ꯋꯥꯟꯈꯠꯂꯛꯑꯦ ꯁꯨꯝ ꯁꯨꯝ꯫ ꯍꯣꯏꯅꯦꯍꯦ, ꯏꯃꯥ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦ ꯂꯥꯎ꯫ ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯨ ꯂꯥꯎ꯫ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯀꯨꯏꯅ ꯂꯩꯕ ꯏꯃꯥ ꯄꯥꯝꯗꯦ꯫ ꯏꯒꯤ ꯆꯤꯡꯗꯣ ꯃꯥꯜꯂꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯥꯔꯨꯅꯤ ꯆꯤꯡ ꯃꯥꯜꯂꯛꯑꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯏꯃꯥ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯉꯥꯂꯩꯃ ꯑꯃꯗꯤ ꯆꯟꯕꯤ ꯂꯩꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯄꯅ ꯂꯩꯅꯥꯒꯤ ꯀꯣꯟꯊꯣꯡꯗ ꯂꯨꯝꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯌꯦꯡꯂꯝꯕꯅꯤ꯫ ꯃꯃꯧꯅ ꯋꯥꯈꯜ ꯇꯥꯔꯒ ꯆꯪꯈꯤꯕꯗꯨꯗ ꯃꯉꯥꯂꯩꯃ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯆꯟꯕꯤ, ꯂꯥꯎ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯅꯅꯝꯃꯁꯤ ꯉꯁꯤꯗꯤ ꯃꯍꯧꯁꯥ ꯑꯣꯏꯗ꯭ꯔꯤꯅꯦꯍꯦ꯫ ꯑꯗꯨꯅ ꯍꯣꯔꯦꯟꯗꯤ ꯏꯃꯥ ꯏꯆꯥꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯄꯤꯖꯁꯤꯗꯣ꯫ ꯍꯣꯏ ꯏꯃꯥ, ꯄꯤꯖꯁꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯉꯁꯥꯏ ꯏꯅꯝꯃꯗ ꯐꯨꯕꯗꯣ ꯑꯩ ꯄꯥꯞ ꯄꯨꯒꯗ꯭ꯔꯥ ꯏꯃꯥ? ꯄꯨꯔꯣꯏ ꯄꯨꯔꯣꯏ, ꯐꯠꯇꯕ ꯇꯧꯕ ꯃꯤꯗ ꯐꯨꯕꯗ ꯀꯔꯤꯁꯨ ꯄꯥꯞ ꯂꯩꯇꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯉꯁꯤꯃꯨꯛ ꯃꯃꯜ ꯌꯥꯝꯕ ꯅꯨꯃꯤꯠ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯂꯥꯛꯀꯅꯤ? ꯍꯣꯏ ꯏꯃꯥ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫